Ebe lo bita ngari ya. Nungai chalu ko. Adi noi ne. Doctor nadi pasana ye. Gari ne. Nungai chalu ko. Tin de ko ko. Police station ko. Chechang loi na. Police da sine gani ko. Kare ko nungai ne yo ko. Okay then. Mamang thagi tang kuntreta kaithelman midel leiba 33AR gi post pangthokpa recruitment yaw pusatmin na kiban naha ahum gi manungda amana thadoraklaga anina phajillaga thamam kibadu ngasi tekta kaidana kotu amadi Assam Rifles ki khutangda thadorakle Ishamak Kaipu Signal Tojai, Kotu Committee on Tribal Unity, Kangpupi Hills ki spokesperson Amani, Ngasigi Ayukasida, Kotu na Hamzaba Wapam, Nataga Warip, the Loinana, Hoigi, Kangpupi district, Impan, Manipur, Dagi, Changapa, Naha Ahumgi, Matangda, Kotuna, Haibagumna, Hoigi Hamzaba Wapamdo. Ngasigi ayuk sida akhoi Kangpupi gi SP yaunana Assam Rifles ga loinana akhoi gi promise to cap tobo haibase phongdok oina thabak ase pangthok charani haibase thamjaningi akhoi gi Kuki volunteer singna noibo misam ne haibadagi akhoi gi khutta leibada noida ati kakai nataga nungai taba kari wafam lei la khoi gi lamina ba jingni amrum di tawi khoi chamana do Okay, inaw na di tamning bawa pum lay ba adi matang ba chaman lay ka okay luna sana manaw to manaw gum na okay loina na numit khara akoi sida lairi ngai da noini gi pin da ba wafam tamning ba lay ba kari pin da ba lay pin da ba di ama ka sula jade akoina lambi de soi haidi bo soi na changu ba ni na akoina soi ri sana du khangjai adubu yamajinna yamna sine manaw luna sana to ju manaw hoi thamo yamna pin haninga lekena yamajin thagasa hani noini bo asoi ngam atik akai yaude haina thado ani haibagi pau si kam kan da phangi yam kana lakana hariye ba dum sai khoi alla mana leimine do dum hai adugumba nungai reba pau du phangakanda noini da kari aphaubale kari phauge wakhanda yum yorne hai amoida khoi ima khoi family agi khoi sawne leijing du u phangani khamada amoida hanya ta nuai Kuki jo community singna nupi angang ahalaman nataga innocent oiba khutlai pai daba mida akoina khut thade haibigi wafam si chapchana Kuki jo singna lepe haibigi wafam si hanadagi tabibra nataga honji aina haiba wafam asida tabada noini gi pukningda pinjaba nungaiba kari aphauba lei sumaina innocent da yam thina luon tawba sita ba yam nuai je haibati ngiba community ni hamasida khana sainaraga kari kana ba purakane haibati yam thina otna gi ga time kana ba purakla hai akoi gi Kuki jo community dagi chatkado badina akoi lehoriba Kuki jo gi community gi mi singda wafam Karadang Tamning Balaiba. Yama ngasi akoina ngasi dagi jumda akoina halaga du matam asida akoina singi sinau jin akoina hainana akoina masa mana amoina akoina hajaning lodi singi ji akoi Kuki sinau jina tau thab khodi mota mai pakpa efaba to ojunu koi masa mana dumna luna jana to bi smaina matung tara ko da su soda ngam do ba aji yama jingda ana yaudana efaba si hajaning Aroiba wahang oina Meitei macha ama Kuki gi landa asida changak khibada noini gi thajabagi wangmada Kuki jo community singna noibu thaduk lakpa haibasi nasa noini na akhoi gi Meitei community da kari wafam phongdok ningi khoi ahan ba sang ko de khoi khoi je mangani habi thajaba dum chawa lei haita aduga sumaina kalani kholani gaina hairakdo yawaina yam nuai to am adugum thagachani aduga ina oni da aroibada aina thamjaning ba wafamsi video namakpa sakmai sidali tiba alaman singja noini na akoisi committee on tribal unity ne haibasi khangbi ba ojike tan haga
ตู้ไตก็ โกตูให้เป็นสิไตก็โกตูให้เป็นสินะอากีว่าพมพิริตสิเล็บตุนะน้อยนี่บุกันนั่นว่านุมิตมารีนี่มังงานมนุอาศิดาเจลกะสู้กันตัวตัวกันตัวทับกมายาสิตัวให้เป็นสิอินเอาอันนี้นะจับจ้านะขังดีนะบ่ให้เจดีก็ยามจีตัวน้ำมันปลาปูโอเค ชิบะก็โน้ยเนาะก็วันนี้ตัวบุกที่น้ำมันปลาปูยินทีเดียวเลยก็สุดเล่นทุ่งอ่างนี่นะลายดิลายสุดสากันนี่นะก็เอเบลเลยตั้งไงดีอ่ะ งานจัดลูกก็อันนี้นุ้ยเนี่ยนุ้ยอันนี้ก็ ตัวนั้นที่พัฒนาอยู่ गाड़ी में งานจัดลูกก็เล่นเดี๋ยวก็ตัวลูกก็Loina, police da sinaga ni ko. Kare ko, nungani yo ko. Okay then. See, this is the way how things are done, even in a conflict time, showing a higher moral ground. This is what the Kuki Joe communities are known for, with a simple heart and with a attitude of not hurting women, children and civilian innocent. That is our priority.